Ahan bamaktada Salai Story Channel ki mahushin jaduna Panthoi Mangang na mayambo taram na oksa bagaloy na ikokno na kurumjari. Ngasi su mayam ki damakta matamgi wari ama puduna lagjari. Wari asigi maming na social media ki hero. Wari asibu ibirakpa na Athouba Meetei. Wari asi iram damasigi kanglup furup amadi organization natraga Kanaguma mioi amataga mari lenana izaba wari na chade haina ayibana sengdokjari. Wari asida asoiba aranba nungaitaba wahi wata yaukhrabasу iramdam asigi lairaba artist singni khanbiduna buksil chawraba singna miyamgi thaugalni khandokna tabiyu. Nakongi kumhaini khandokpiyu. Hauzik ayibagi wakhalna sagatjaba wari asi nungaina taminarasi. Ngasidagi Tha ama ani mamangi thaudo oigadoini. Namidangi matamni. Yai magi sumangdo maira paibi ima ibel singna yomli. Aduga TV channel kaya gi paumi sing. Atai social media gi mioi kaya amaso video namli. Aduga yai magi manakta nupa amaso yam sauna lepli. Nupa aduna yai mada khudom bising laga. Hey, nga ikhoin tori si phagira. Ha, ikhoin tori basi phagira. Hauzik phawbada Aikoigi ifruki mi oikea thawai thakre nang khangra ahing nongsil tumba chaba khangde khai chingnung banungda yung thaklaga chak apumba charaga yekna ba singa libase nang phagi oina ubra ha phagi oina ubra nangi yekna base kanana aikoira nangi yekna base nangi namara napara natraga aikoi bu halakliba mi oi singchira pumnamang aremba thangadore chumna lalhalle Noi gumba khuraki ina lai shaba singsina hauzik nangi video do national media yaukhrabane yekna ba singna madugi khudong chaba lawraga translate tawraga international media singda viral hengkhrabane nang hausimbak media gi mamangda yam thuna singdo ho natrabade afuba oire nang selyam na pairam bi sanga yam na chawram bi nongmai pairam bi atuba ikhoisu ima leba ki damak shiba ki ba mina te habase kawgono Maira paibi maraktagi napi ahal amana yaimada. Hey yaima, nang aikhoina tori basi phagira. Ha, ahing nung thil tumba chaba khangda khai laikai nga i basi phagira nang. Ha. Isa sing ngak le senari basi phagira ha. Aikhoina ngak li basi da nang busu ngak pu yauri banin hey. Nang na aikhoi si kari oino i. Maya maraktagi napa amana yaimada. Hauzik sibu social media da ngang ningena pangangda ngangbi yaba matamlo. Hauzik sufam nongfam leitana imang kaya chara heli lan cheli haiba nang khanglabra ha mi oi lising kaya mayum ai kai mai na thadokibadagi relief camp da lei basa nangi video do uraga kari pharongane mogi thamoida hauzik ti khudingmak akhun loina lanba ta hale nangi video do na yaimado media mayam gi mamangda sengdokli yaimado magi sauningba do khanglaga paumi singi mamangda ngasi aina lebak miyamda sengdokjari Madudi hauzik thokliba leibaki irang asibu sumyaw yawdana phamungda famlaga social media da asum aran karino amata khangdana miki comment paraga Facebook Instagram amadi Twitter X da thagaluba aigi video post aduda ngangliba hariba singado aran bangaktane amadi hauzik thokliba irang asigi maramda ai karisu khangmanate aduga ina asum aran maram su khangdana aina thagaluriba video adugi damakta Lebak miyamda lala hajari amade ngakpi na ba hajari mamangda aibo legai khulamade lebak miyamna aibo ngakpi dona lakhibane napi amana yare noi gi video singdo Facebook YouTube ta thuna upload tawro mayam chalasi namit nini gi madongni yai mado khulai pai bami oi amaga mobile de wari shari mobile de ge ningthem ko bunapa amane yai mada tamo Adugi wadade mobile de sarishida. Hauzik ena yena mobile de record tobagi paw amasu leirabanina. Aikhoi gi sangnen lakpiyo tamo. Wari do wakhal tana sase. Karina ningthem mobile tracking toramni na kiro nangi sa. Hauzik yumda khabai chekap ama thuna thilo. Tamo madu yar. Lambi lamkhangda police thingnaraga lukki mi oising awafumda tagani. Poto pamadi sangnen do ni lakpiyo. Ningthem ai sao la kana noi la chani bising do kana na supply ta uno madu ni sing
Tamo, madugi wado, akhoi ahna tarabadi nang Kari. Phone recording to. Aduga noi gi handu ta halo. Tamo na haning bamido hat ki harasu. Nangi license ki nomai du na halo. Akhoi gi luki khulai amata aran balami da sizin na ba yada ba haiba rule amale. Iranai nungai na da ba personal lamang khumda na ba khudda khulai pai ki lup na te khoi se. Ima leba kan na ba gi damak leiba lup ne. Lup asida iranai gi oibo afam. Thabak amata lup ni yaba ngamloi. Aduga khud thabagi ayaba supiroi. Maram chadana nong maru ama phabu kapu yade. Waro bigano tamo phone thamjare. Neng thian duma gi mapando kakre yai magi mami to ikai. Ai na mathi bong thak laga. Ai gi wa intaba. Madu ai betara bate. Lunches ganna sina. Wang kim gi ine me mata. Madu hada kapa ga hat betare. Ahinga do yai madu famung do famlaga mobile da Facebook yengli. Facebook da yai mana social media da sengdokpagi video na wai chairami. Yai madu comment singdo paramlaga magi iPhone mobile do faklang da laktana hijindana langki. iPhone do pumchai chaire. Ini mema nang aina hatok patare. Mathang da ima buk tombi. Yai madu magi mon makhada thamba country mate to puthori. Mamai mami tu da thok law kapsila lore. Ai halade nang shu hat patabane. Yai mama gi ka da yaliba frame chan ba photo da yengaga. Black ki nomai maru do photo gi frame manung si da hapaga thamkibane. Yai mado phaklang da theliba photo frame do phaktok laga. Aron ba nomai maru do magi license ki nomai magazine da maru ani hapchile. Aduga nomai de yenglaga. Ine mema. Hojik Maira pai bi tholok lamlone. Yam luba thabak na teta. Trigger si khudom bisina anirak tane. Leng dori base. Yai mase thika to bami oini. Aduga Manipur pumbagi chengi essence so mana pairi bane. Yai magi mama mapa machil manao amata maga leimina bangamde. Maramde yai mase aduki mati oktaba phattaba mini. Maram asina mama mapa machil manao amata yai maga leimino haiba yade. Yai magi imungi thodok amada yai magi manau nupa atombado yai maga khatnabada machil khumena magi license ki nongmaina kapaga hatkibani. Adubo mama mapa machil mana afaba mi oibagi yai mado lekai de leba yari bani. Somda numidang do lekai gi maira paibi sing chaksa thoknaraga maira sanglom do thoknarakle. Wathi ngango pamjaba maukaya amasu lambida wathi ngangang dana chali. Afaba nupi maukaya amade ngangnari bu wathi warem singdo taning dabadagi mamang thana gamgam chatnaba mau kharasu yauri. Jarda khaini talaf baba sajan amadi sekhar rajniganda umbi maukaya amasu lekai gi pandukan singda yom dana khigatana leinari. Aduga yai magi wari su sanari. Mau amana yari dagi yahida khara kotna matindu kam thoklaga. Ite memo yai maro de famung da famna lan yaura maline. Aikhoi gi ibungo su Facebook da lan kana chatlibani bema. Nomit chupa famung da naisindana famlaga. Facebook ki photo status da comment ane awai akhumgi lan kanna soknaribani. Lekai gi mau anobi napi amana ine memada. Ine nasanu pado post thagatba comment piba matamda wakhan na khalaga miyamna support phangadaba post comment tau haibiyu ko. Kana matana social media da ngangning bangangba thingba ngamoi. Social media ase nisa makhalamani drug kumbani. Adubu control ngamba mi oi singdi mase matang matam chana awa pathaba matam do oina sizinagani. Social media sizinariba mi oi sing mitna singbagi chang yang wangani. Facebook natraga atoba social media platform sing supai gano na thingzinbagi mahut awareness oina tawbigadabani mayam. Social media karamna sizinagani takpi tambigadabani. WhatsApp, Facebook, Instagram, Twitter, X, YouTube na singba social media singse mioi khuding mangna sizinaba tangai fadrabani haujikti ima sing. Imuk ngamada mi tara leiba matamda mioi tara do social media sizinagadabani. Mama mapa machil manau sing Facebook da mutual friend ohengadabani. Maramdi isa inaw singna karamba maongda Facebook sizinai khangba sungamgani.
Maram lana sizinnadanaba takpibasу ngamlani. Mama mapa masil manausing Facebook da mutual friend oirabadi mama mapa isil inauna ukhitra khanbadagi video photo natai chadaba thagatbasu ikaigani. Migi photo video dasu paba nungaitaba comment piba ikaigani. Maram sing asidagi Facebook hariba social media ase sumna sizinaba ngamlakani. Masisu awareness piba makhal amani ine. Hoi hoi chumi bema. Aikhoisu isagane Facebook yengnaribani. Atopa mau khara amaso jara talab sekhar umlaka kwa mahi singado megi faklang do osen osendana mau anawi dana ngangli bawa singdo mangak nom nom dana tari mau anawi dana me mada amo ine ano ba technology gi social media gi application mayam ama mobile da hapa yarak padagi iram da masida thabak sufam nomfam leitaba naha kaya ama thabak piba hore talent leiba miyoi kaya ama masagi talent uthokpa ngamle sales to tan bayari mi oi khudingmak check suba loina haibanate u suba haibanate asigumba sinfam sing haitaba singna amu social media da wari iba wari paba wari thagat patawduna masagi sinfam oijari article iduna video semduna internet da sel tan batanatana loksing kaya ama piri jagoi samba mimicry tawba comedy drama hijaba mi oi kaya ama Makoy singsu social media bu masagi sinfam oijari. Laik laisu hairaba mi oi kaya amanasu malem sida thogliba ngakningai oiraba kanaraba loksing oiba knowledge kaya ama social media gi matengna ekhoi gi mitna kong yohale. Hoi ni bima noi gi saba gi video do yenga aisu chagi ham chai ne ine mukbang kawe do mukbang so chaba thakpa yadaba mi oi singdadi yamna kanaba piba social media platform makhal amani ine madu yenglaga chaning thangba phawan bangamba mioi kaya amasu leiribani ado mubang toriba mioi singna mitki kumhai tawbada ka henba phataba jinja thau thum chemical mai am yawba posing mioi bana chanariba changdagi ka henjinna toina sasanbigano mana masing isam chamba jinjakna mubang tawinaba haijari nang nangang bodo ay daba nungay niya. Ay koy nang nangang bodo tari bema ngango. Hoy ine 2021 da Italian mukbang tawba Amor Palermo kauba mi oy ama junk food chaba hetman badagi heart attack tawraga siki. Jojang mi kauba nupi ama so siki ay. Napi dadi karigi siri bahay bema. Ine ma sa Google da an internet personality no for gaming and mukbang haina English ta fangi. Ado kanago mi oi kharanadi mi oi se sidri hai. Ado mayam internet ta natraga Google da fangba khudingmak achumbang akta sunate. Aran baso adum yawbani ine. Moi mayam do lambi da punna lakpada. Yai mado amu fi ama selaga mama mami loina khumjilaga ine mi emagi manakta fallaga changlei. Ado ga magi nongmai do kat tawraga ine mi amagi makok amadi mamai duda maru ani do thok kapsali adoga yaima do mafam marang khangdana mangki lambi da lakpa maira paibi sing laikai na hasing sinare mafam do mina ki ine mikap mirau khonanin le nongan bagai ine me mahalam bagi pauna social media da viral oire hauzik ningthem gi luki sanglenda luki mi oyang khai humpu ine me masibaki maramda wa khanari luki lo singba parina ningthem da ningthem Nanga yaima ga wari sawagi phone recording di lehobra. Hoi ta so aingonda yauri. Adu de recording do mayam do tahalo. Adu ga yaima da kari charak piba yabage habado khanasi. Phani ta so. Ningthem na magi mobile dagi yaima ga moi ani sanaki ba phone recording do mayam do tahale. Call recording adu da yaima na ningthem da. Hello. Tabro ningthem. Hello. Tabro. Tare. Kai le tamo. Nongmayam ta thilo mi amani da hatke kai tawrge tamo ka ba sanage hairo ningthe karim na rakhino tension na wan goi yum da nongmayama hoji thuna thilo lekai gi machil kan manu pi khara hata ba yatre tamo madugi wadu de mobile de sarishida hauzik ena yena mobile de record to bagi paw amasu leirabani na ekhoi gi sanglen da oina laklaga wari do wakhal ta na sanasi karino ningthe Mobile tracking taram ni ki yarnangi sa. Hauzik yumda khawai jega umthuna thilo. Tamo madu yaroi. Lambi lamkhang da police thingnaraga
ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯋꯥꯐꯝ ꯇꯥꯒꯅꯤ ꯅꯤꯡꯊꯦꯝ ꯑꯩ ꯁꯥꯎꯒꯠꯂꯛꯀꯅꯣ ꯅꯣꯏꯅ ꯆꯥꯔꯤꯕ ꯆꯦꯡꯗꯨ ꯀꯅꯥꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯅꯣ ꯅꯤꯡꯁꯤꯡꯒꯅꯣ ꯇꯥꯃꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯜꯅ ꯇꯥꯔꯗꯤ ꯅꯪ ꯀꯔꯤ ꯐꯣꯟꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧ ꯑꯗꯨꯒ ꯅꯣꯏ ꯑꯍꯟꯗꯨ ꯇꯥꯍꯜꯂꯣ ꯅꯤꯡꯊꯦꯝꯅ ꯌꯥꯏꯃꯒ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯡꯗꯣ ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯍꯜꯂꯤ ꯄꯥꯔꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯥꯏꯃꯗ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯁꯤꯒꯦ ꯏꯅꯥꯎꯇꯣꯟꯅ ꯇꯥꯆꯧ ꯃꯤ ꯑꯅꯤ ꯁꯨꯅ ꯁꯤꯗ꯭ꯔꯤꯉꯩ ꯌꯥꯏꯃꯁꯦ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯁꯤ ꯅꯤꯡꯊꯦꯝ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ ꯇꯥꯆꯧ ꯏꯅꯦ ꯃꯦꯝꯃꯗꯣ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯃꯩꯔꯥꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ 2004ꯗ ꯀꯪꯂꯥ ꯃꯃꯥꯡꯗ ꯐꯤ ꯊꯣꯡꯗꯅ ꯀꯪꯂꯥꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯎ ꯃꯅꯣꯔꯃꯥ ꯍꯥꯠꯄ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯐꯁꯄ 1958 ꯑꯦꯛ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯥ ꯒꯦꯠ ꯅꯣꯡꯈꯤꯕ ꯃꯩꯔꯥꯄꯥꯏꯕꯤ ꯏꯃꯥꯅꯤ ꯑꯗꯨꯅ ꯏꯅꯦ ꯃꯦꯝꯃꯒꯨꯝꯕꯤ ꯏꯃꯥ ꯑꯅꯤ ꯁꯨꯅ ꯁꯤꯗ꯭ꯔꯤꯉꯩ ꯌꯥꯏꯃꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯠꯇꯣꯛꯍꯧꯔꯁꯤ ꯇꯥꯆꯧ ꯇꯦꯜꯍꯩꯕꯅ ꯇꯥꯆꯧ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯂꯧꯈꯠꯂꯒ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯂꯒ ꯃꯁꯥꯅ ꯇꯧꯈꯤꯕꯁꯤꯡ ꯁꯦꯡꯗꯣꯛꯍꯜꯂꯒ ꯁꯤꯕꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛꯇꯨ ꯄꯤꯔꯁꯤ ꯌꯥꯏꯃ ꯍꯥꯠꯄꯒꯤ ꯃꯔꯝ ꯑꯗꯣ ꯏꯅꯦ ꯃꯦꯝꯃ ꯍꯥꯠꯄꯒꯤꯗꯃꯛ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯑꯗꯣ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯐꯠꯇꯕ ꯃꯍꯤꯛ ꯑꯃꯠꯇ ꯊꯝꯕ ꯌꯥꯗꯦ ꯆꯤꯡꯂꯦꯟꯅ ꯌꯥꯏꯃꯗꯣ ꯑꯩꯒꯁꯨ ꯃꯃꯥꯡꯗ ꯄꯔꯁꯣꯅꯦꯜ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤ ꯑꯗꯨꯅ ꯍꯥꯠꯇꯣꯛꯔꯁꯤ ꯇꯥꯆꯧ ꯆꯤꯡꯂꯦꯟ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯊꯕꯛꯇ ꯂꯨꯞꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯕ ꯍꯥꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯂꯩ ꯃꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯅꯤꯒꯤ ꯄꯔꯁꯣꯅꯦꯜ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯒꯤꯗꯃꯛ ꯂꯨꯞꯀꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯌꯥꯔꯣꯏ ꯂꯨꯞꯀꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯣꯏ ꯂꯨꯞ ꯑꯁꯤꯗ ꯏꯔꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯒꯤ ꯑꯌꯥꯕ ꯂꯨꯞꯅ ꯄꯤꯗꯦ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯨꯞ ꯆꯞ ꯆꯥꯅ ꯄꯤꯔꯕ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯍꯟꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯃꯜ ꯈꯨꯝꯅꯤꯡꯕꯒꯤꯗꯃꯛ ꯂꯨꯞ ꯑꯁꯤꯗ ꯌꯥꯎꯔꯛꯄ ꯌꯥꯔꯣꯏ ꯑꯇꯇꯥꯏ ꯂꯃꯟ ꯈꯨꯝꯕꯁꯨ ꯌꯥꯔꯣꯏ ꯅꯪꯒꯤ ꯑꯇꯇꯥꯏ ꯌꯦꯛꯅꯕ ꯃꯤ ꯑꯣꯏꯖꯔꯒꯁꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯃꯤꯌꯥꯝꯗ ꯇꯧꯔꯝꯕ ꯊꯣꯛꯂꯕ ꯃꯗꯨꯃꯗꯤ ꯂꯨꯞꯅ ꯋꯥꯔꯅꯤꯡ ꯇꯧꯒꯅꯤ ꯋꯥꯔꯅꯤꯡ ꯇꯧꯔ ꯐꯥꯎꯕ ꯂꯨꯞꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕ ꯋꯥ ꯇꯥꯗ꯭ꯔꯕ ꯃꯗꯣ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯐꯥꯎ ꯌꯥꯏ ꯅꯤꯡꯊꯦꯝꯅ ꯈꯪꯖꯔꯅꯤ ꯇꯥꯆꯧ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯏꯅꯦ ꯃꯦꯝꯃ ꯍꯥꯠꯄ ꯃꯤꯍꯥꯠꯄ ꯊꯨꯅ ꯄꯨꯊꯣꯛꯅꯕ ꯏꯔꯥꯡ ꯀꯟꯈꯠꯂꯛꯏ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡꯒ ꯃꯤꯌꯥꯝꯒ ꯃꯨꯛꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯔꯕꯔ ꯕꯨꯂꯦꯠ ꯀꯌꯥ ꯑꯃꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯂꯤ ꯏꯃꯥ ꯏꯕꯦꯜ ꯀꯌꯥ ꯑꯃ ꯔꯕꯔ ꯕꯨꯂꯦꯠꯅ ꯄꯥꯟꯕꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯔꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯨꯕꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯁꯤꯡ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯗ ꯈꯥꯝꯂꯒ ꯍꯣꯠꯅꯔꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯡꯖꯪ ꯌꯥꯎꯁꯤꯜꯂꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯟꯅꯗꯨꯅ ꯐꯨꯕꯤꯕꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕ ꯃꯤꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯁꯤꯜꯂꯤꯕ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯎꯕꯗ ꯒꯦꯠ ꯂꯣꯟꯁꯤꯟꯅꯕꯁꯨ ꯌꯥꯎꯅꯔꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯏꯔꯥꯡ ꯌꯥꯎꯕ ꯀꯤꯕ ꯃꯥꯏ ꯃꯤꯠ ꯈꯨꯠ ꯈꯣꯡ ꯁꯣꯛꯀꯗ꯭ꯔꯥ ꯀꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯅꯕ ꯒꯦꯠꯁꯤꯡ ꯃꯊꯪ ꯂꯣꯟꯁꯤꯟꯅꯔꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏꯁꯤꯡ ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯒꯦꯠ ꯅꯣꯝꯂꯒ ꯀꯞꯂꯒ ꯍꯥꯏꯖꯔꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯀꯨꯆꯨ ꯐꯖꯕꯤ ꯐꯤ ꯑꯇꯥꯡꯕ ꯁꯦꯠꯄꯤ ꯁꯝ ꯉꯛꯁꯝ ꯃꯄꯥꯗ ꯀꯛꯄꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯑꯍꯣꯏ ꯏꯕꯦꯝꯃ ꯅꯪ ꯆꯪꯂꯛꯄ ꯌꯥꯔꯣꯏꯅꯦ ꯌꯨꯝꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯔꯕꯔ ꯕꯨꯂꯦꯠ ꯀꯥꯞꯁꯤꯜꯂꯛꯀꯅꯤꯌꯦ ꯑꯉꯥꯡ ꯃꯆꯥ ꯂꯩꯌꯦ ꯇꯨ ꯑꯁꯣꯝꯗ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯑꯁꯣꯝꯗ ꯆꯦꯜꯂꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯤꯉꯩ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇ꯭ꯔꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯈꯔ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯈꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯇꯝꯊꯤꯅ ꯐꯨꯕꯤꯔꯒ ꯖꯤꯞꯁꯤꯗ ꯍꯥꯞꯄꯒ ꯄꯨꯕꯤꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯤ ꯑꯍꯜꯗꯨꯒꯤ ꯃꯣꯕꯥꯏꯜꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯑꯍꯜꯗꯣ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯔꯥꯡ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯑꯎꯕ ꯃꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯇꯥꯟꯅꯗꯅ ꯐꯨꯔꯛꯄꯗꯒꯤ ꯑꯩ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯒ ꯏꯁꯥ ꯀꯟꯖꯔꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯂꯝꯃꯦ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯀꯞꯄꯤ ꯏꯃꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯔꯥꯡꯒꯤ ꯌꯥꯎꯗꯕꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯐꯖ ꯐꯖꯕ ꯕꯤꯜꯗꯤꯡꯁꯤꯡ ꯒꯦꯠ ꯂꯣꯜꯂꯒ ꯊꯝꯂꯒ
Dolan mathakta gi irang se mobile de video namlaga nungai raba kumhai amagum karigi yengduna leiribano social media da karigi upload tawraga like comment view talibano Facebook page amadi YouTube paiba singi sandal lambi oiribano lairaba singna chara hen kai leba ki damak thawai thari aduga ikoina ahau ba charaga social media da leba ngakli adu fai fati nainari iram da masida leijaningdrena lauri ina khunba makhoi singdo irang yawa ki rabasu leba ki damak thawai khubak ta haplaga siba ki dana lanthengdariba makhoi ki damak changda fam phawa piba kari ki kiribano ikoina aibuna imana irang yahonda da thong lolaga thapli ima su get lolamgani ai khangi ima get o launa hangtolaga thambiyo ai su pukjel chawba imung abagi miyoi singna get hangtolaga changda fam pirambadagi thoidokpa se ngamdi haut ima tabro haise ima hello nupa masadagi mama do magi mobile do pairaga magi fazaraba chawra sanglaba sana machugi get to thuna hangdoi ahalduna get to hek hangbaga mahairoi kun kontra mamai mamet makhong makhut ina pumtai teraga kaplaga leirami nupa masadugi mamaduna mahairoi singdo magi mayimda loina changhale aduga get to so hanglaga adum thamlamle ahalduna mahairoi singda noi nong mai kapa hiba kana yawi ha noi pabungi dabal beral tarukle police anglak pasing kapsalui jasa ahalduna ngangliba singdo masanupa su mobile da tari aduga masanupa do momonok jari irang sigi numidang sidani ningthem telhaiba tingden amadi inaw tungaroinana moi taramukto yaimagi sumangda leplaga ningthemna yaimadu kawi tamo yaima tabro ekhoi laiye yaimadu Facebook ta fake account ama pairaga hanchak hanglai sadana ine me masibagi thaganar liba posting da ine me magi maramda oidaba aranba comment kaya ama piraga pena nokli inaw to na mangonda lepaga tanthya thongse ka khairase madu do ya de maru mas no moi paibani ma aikhoi gi sanglenda chasi yaroi aduna themaga pugadamni hoi khanglani tanthya singlendu yamagi thongdo thilaga tamo aikhoi ni laise ningthem hoine tamo yamudu imungdagi khon warupna kanano tamo ningthem hoine tamogi nongmaido thinmilai amdu thokpiro yaimado magi nongmaido tungda yepaga thongdo hangdoi ningthem tamona nongmai habado thinmilai ni nongmaido yarani maru tara kun piramo tel haibana tamo marudi ani ahum khangni aduga nongmai su amakhak puri kari no angsa nongmai thinbala adi nongmai maru su purakhum thokro ha aina hatoi mi se amakhak lo ha mi kun ni hatoi se maru do lorsu salo ningthemna tamo irang phate nongmai sisu yamna wana purakli bane puthok posin hondo honjal tamona yamlain hekta habi tamona maru do pamade ahangi manakta jase haitil heba gari ka khalo trile nang tamo yaimaga mangda tongo inauton gari sato yaya magi nang mai do fatlawna satolaga ningthemda hey noina sana sadu yori no maru singdo engondo lepiram natadi noi kananta sapiaroi tel haibana magi nang mai masadu thuna salaga yaya magi nang mai paiba makhutuda maru ama thoklawna kapshanki hauzik yaya mana leiri base lupki sanglendane ningthemna inauton yaya magi mela tapaga kiba fido loptho dada wayam ngangi adum punsi phunga kani parina inauton fido loptho tel haiba mobile do video on to firepa taso atai ma phone da leiri basingdo koksilo yaima kari maram gino nang ni ine me ma khali bate tel haiba video namli banatro namita so yaima khumune na hangse yaima na khonjal kalapna ngai hakya sawbutna laibuk thiba thodok to thokibani dada ningthemna yaima gi manangalda singai bak amana poplawna kansilei aduga ningthemna yaima da ahangise nangonda do mai khumna ba hangbo hangnate nangna taruri ba thabak aduga
ine me ma khatpagi maram duga sengdo haibane yai mado susut kapi yai mana telhaibagi mobile di yengaga ai gi ming yai ma manga Meitei Facebook tana yai ma to ngamba ine me mado ai ga irana nungai na daba khara leibadagi ai gi license nongmai na kapaga hatpane aina leiba ki oiba thodo wathok chungaw yaudana phamungda famlaga social media da leibak ningba mi oi sharga achumaran khangdana post kya thagaluba aikhoi I masal yeng thina hanba khatna hanba sauna hanba khuraki ina lai shawa aduga ina thagaluba post status video singadana aikhoi gi society da sokpa yaba aran bata halakpa yaba video erakpadagi ine me mana lo singba lekai club sing asigi mi oi singna aiba social media da singdo hanki maram asidagi aigi aran ba fattaba pukchel pikba wakhal amadi ngaki fathaba khantaba ngam hawdaba asawa aduna ine me mabu aigi license ki nongmaina ngalamida kabaga hakibane pari na yai meda yam sauna nangna tawkiba ngakpi bangam lorida aran ba thaba kaya aduna lup asina nangbo sibagi hakpa charak pirenga sidi yaima ningthiam magi nangmai da lok chinglaga yai magi lukhamda maru ani ahum thok thok kapsili nangan baga yai magi asiba masado ahang bulabu amadagi khunja kharan thengnabadagi police ta pawpiri police sengdo yai magi asiba haksang do lokhat pilai Manipur gi chief minister na so social media da irang nem thabi na ba kana lauri CM na magi comment bi bayada ba hai thamba Facebook account na dagi ngasi iram dam asla tholok liba tam thiraba thodo wathok mishi mina singse social media bu lana season narak padagi tholok pangaktani aduna social media bu chumna season asi afaba lambi da season asi kari gumba social media bu aran bu ong da season abasing lem na thar ahal lama so STB gi pauda CM na ngang badu man na taraga maril yaujadраbasu yamna phaba aikhoi gi CM ni khadang gi CM ni mai pamui radio da lila dum taruge da ahal da magi TV da tek lang na muthali asumna ka amada famla ka irang sagat ba leibak ning ba saba yai mado lal haulup aduna siba gi charak pirami thodo asigi makha tarak pada kanagum mioi amata social media pairaga famung da famna dan yaw mioi amata tholakhidre Facebook Instagram Twitter X YouTube na chingbada afava achumba kanaba post ngak ta thagat na duna asum bana mai pakpa lan ama oiduna mipum khodingmak mahausa gi punsida amu hanjinarak tuna hena chaukhatpa nungsi chanaba iramdam ama oiduna nungai na mu himinarami